India government Indo-Naga framework agreement nathainaba amasung thintahanaba honaroidabani chairman pumda Nscn amasung ZUF ki marakta Kapnakhre travel area da jathuk jasin tawbada pamdaba thogdoksing thoklabadi madugi daita lawroi ITAC August 3 gi ahing nungyai dagi August 5 gi ahing nungyai fawba pung 12 chumna Manipur ban chatharagani JAC Mizoram gi CM la adu homana chin revolutionary forcing da high pundrabadi ngamkhai area junta gi kutta takrani Police na Yamna bakulai fagat kre highway da sel khaiba Nscn ke amafare India government Indo-Naga framework agreement nathainaba amasung thintahanaba honaroidabani chairman Haukiba chahi 2015 ge August 3 da Nscn amasung India lenga anigi marakta inakiba itihasik oiraba Indo-Naga framework agreement adu nathainaba amasung thintahanaba honaroidabani haina Nscn ge chairman Q2 na India government da akanba warning tawkre Framework agreement adu inakiba chahi taraga mathoi mapung farakpaga mari lainana Nscn ge chairman asina phongdokibada hariba peace deal adu inakiba adu ngasi chahi taraga mathoi mapung fare adu India government gi maikai digi matam kuiraba naga political issue asigi waroshin amata purakna bahona de naga cause ki damakta revolutionary comrade amasung supporter kaya thawai kat khrabani Nscn ge general secretary moibana naga issue asi Prime Minister table da pukhatpi bagidamakta thagatwa phongdokli naga amasung India si tongan ba partner ama oina laiminabada natana masigi power asi santi oiba mawngda share tawgadabani adubu India government gi luchingba kharana naga peace deal asi mathauna onthokna ba honari loinana India na Kuki mercenary forcing asi naga singi mathakta lanthengna naba insili adubu naga singi political demand asigi matangda kaidawnungda su khongpham handokpa tawroi haiki Amaram ngasi ukrul amasung chandel yaung naga singna tariba tongan ba mafamsingda chahi taraga mathoi suraba naga framework agreement ase athubada pangthokadabani haina yamna ba miyamna rally chatuna taksin kre tangkhul naga longna tongan ba local CSO singa khosamna duna ukrul district headquarter na miyoi lising kayana sarugya kiba rally ama chatkibaga loinana public declaration ama waref oina lauki hariba waref singa dudi 2015 ge August 3 da inakiba framework agreement support tawi hariba accord ase athubada thabakta onthokadabani India government na political will amaga loinana peace deal asi thabakta onthokna ba pukchel sengna thabak tawgadabani haiki travel area da jathuk jasin tawbada pamdaba thogdoksing thoklabadi madugi daita lawroi ITAC Haukiba chahi 2023 gi May 3 dagi thoklakiba kanglupki irang asida lenga ki maikai dagi fana kana honarabasu hojik fawba warosina mata purakpa ngamdri maram asina irang asina maram oiraga travel area da jangthok jangsin tawbada pamdaba thogdoksing thoklabadi madugi daita pumba Indigenous Tribe Advocacy Committee IDAC Fairjol and Jiribam district na thadorakpa cherol amana haidi Cherol asina makha tana haribana mitei community amasung Naga tribe ama oiriba Kuki Jomi amasung Marsingi marakta hojik leiriba ungkhanaba asigi warusina mapurakpa ngamdri lenga ki maikai dagi hiram asigi matangda intervene tawrabasu matam chuppagi oina warusin purakadaba political solution amata purakpa ngamdri masidana maram oiraga Kanglupki rang asigi chaitheng phangliba community animang natangdu leitadana amasung tokai na hingli government ki directive matung ina hojik Jiribam district ta SIR chathariba si maru oina tribal community singna khundariba area singda transparent oina michang mikhai naidana amasung niyom chumnu chathanaba appeal tawri Hojik leiriba phibam asida Jiribam amasung Fairjol district ta leiriba tribal community singda yagadaba mawongda solution amada purakpa leitabana district ani asida leiriba community sing changthok changsin tawbada kudong chadaba kaya mayoknari loinana phibam asida pamdaba thodok sing tholakpada committee asina thodang lawrei haidi pumda Nscn amasung ZUF ki marakta Kapnakhre ngarang numidang waram pung 3 minute rom taba matamda none district ki khopum police station gi manung chanba gaidimjang part 2 da Nscn amasung ZUF ki marakta kanba mawongda Kapnakhre hadi Pausina makha jana haribadi nakalani gi marakta Kapnakhre bado minute 30 rom oiki adubu thaudo aduda nakalani gi marakta kana aso apan yaukibage haibadudi hojik fawbagi oina chapchaba paudi fangdri thaudok thofam da ehenba security forcing thomjinkhre adubu kanagumba amata mifami pun yaubudi leitri thaudo adugi matangda women's organization ama oiriba rongmailu fuamna thadorakpa cherol amana haribana thaudo adu Nscn na kai hauduna chathakibani ngarang numidang waram gari amada Nscn gi kangbu sing adu laklaga irang thong mayada kumtharaba matung ZUF na leiriba jaga aduda changsenuna khuthongnaba adu chathakibani thaudo aduna maram oiraga miyam akiba maya ama kayai mayoknare maram aduna kanglup khudimangna nongmai kapa leptuna yanadaba leiriba sing adu wari sanduna loisinaba honabiyu Jeliangrong Welfare Association gi maikai dagi Jeliangrong community gi marakta tokai tanabagi thawung asi condemn tawi thawung asina santi purakpada thintaragani haiki August 3 gi ahing nungyai dagi August 5 gi ahing nungyai fawba pung 12 chumna Manipur ban chatharagani JAC
All Manipur MSPCL and MSPDCL Complete Candidate 2019 JAC na August 4 gi ahing nungay dagi August 5 gi ahing nungay fauba Manipur ban chatharagani ban asida mipum khudingmak na mapung phaba cooperation pibiu haina JAC asina thadorakpa cherol amana haidi cherol asina makha tana haribana banasi MSPCL and MSPDCL Recruitment Examination 2019 gi cancellation order adu revoke tobiu amasung examination result adu athubada declare tobiu haiba aikhoigi legitimate demand amaga mari lainana kauba banni hariba demand asigi matangda government ta mamangdagi memorandum representation amasung appeal kaya tawduna taksin balaikre adubu ngasi fawba thaba oina pangthoktri hojik manipur asi unemployment gi oiba issue ama yamna chawna mayokna duna lairi government na mamang chehi kaya dagi recruitment advice advertisement kaya thoklabasu recruitment process ta examination matam chana conduct tawbidaba result declare tawbagi mahutta namsenuna thamba amasung recruitment process pumnamak loirabasu examination cancel tawba asi chanabi ama oina lagli MSPCL and MSPCL recruitment examination 2019 gi lairiba candidates sing asisu masigi victim ama oina oidi asiguma government gi thawung amasung thoksil asina candidate kaya amadi X bar oiba job opportunity mangba demoralize toba depression amadi anxiety gi chaitheng phangli amuka so asiguma thawung asina government asigi accountability amasung transparency da wahang kaya oiragli maram aduna JAC na changsileba khongjang asida lairiba association singna sumapung faba cooperation PBU kaithel dukan street vendor public transport service school amasung school van servicing su banasida mapung asida mapung phana sogatpiu hana appeal tawri hari Mizoram gi CM la adu homana chin revolutionary forcing da high pundrabadingam khai area junta gi khudda takrani chin revolutionary forcing punsina bawa from Mizoram chief minister la adu homana thamkibaga loinana karigumba punsina daba tarabadi Myanmar amadi India ga tainari bamafam sing military junta gi khudda takragani hana warning tawkre Myanmar ga mari leinaba wafam asiyaw ki July 15 da Mizoram da pangthokiba joint nampol May 2006 da phongdokibani mifam aduda ethnic tribe direct ki Mahiroi Singh na sarugaki Myanmar gi chin state military junta gi territory asum pakthorakli haiba wafam chief minister na thamkibagal loinana asum pakthong na sandurak labadi ngamkhai area gi mafam sing military junta gi makha da laikhragani haiki chief minister na hai makhoina united front ama semba ngamdaba amadi yengnaba bupunna thengnaba ngamdaba se Mizoram galona bangamkhai gi mafam sing military rule gi makha da laikhraga dra haina ekhoida yamna waba fibam amada lehali lanthengna ngamba force pumna makpunsil labadi fibam asi thokloi masagi miyoi sing thengna bada kharadi yekna bada khusamna na chali habasi ta bada yamna nungaite single administration gi makha da chin state area da armed force sing amasung civil na amata oina laimina duna chapmina na bahona bah oina constitution ama draft tawrabasu sign tawnaram dai da ethnic group sing gi marakta yana da bam fibam sing tholaki haina paladuna maduna maram oyuna hojik fawba thaba oino onthokpa ngamdre haiba wafam su chief minister na thamki Chin revolutionary group sing na masa gi oiba ethnic ki dialect marol sing da wangangi amadi fauna lona Burmese na oi haiba wafam chief minister na thamladuna amaga pau phawdokna ba amadi makoi masal gi marakta amu hanna punsin na ba haiba sidadi lona igi mari dagi hena maru oi haike Myanmar da military gi oiba fiba masida hojiki oina military junta na falam amasung tonjang town sing amu hanna paishin kre hariba town sing asi hanna di chin revolutionary force na paisilurabani Thantalang town gi manung chanba mafam sing su military junta loksin na bakan bamong dalan dabagi thabak sing chathari masigi mathakta mindat amasung kanpelet town sing dasu military junta na masing amlaba group troop sing thajinduna akan bamong da landabagi thabak chathabaga loinana nongthakta gi landabagi thabak su chathari haina military sourcing na phongdokli chin military analyst ama phongdokpagi matung ina chin forcing ama toina punsin nabak ngamdabada maram mafam khara military junta gi khutta takhiba si khara makai di chumi adubu apaba wakhalon khaktana ama toina punsin bagi fibam purakpadi ngamloi analyst aduna high single command amagi makhada makoina puna lan thengnaba ngamdabada military operation khara dadi maithi banangkhe haibasi chumi adubu manungda lariba yanadaba singi matangda waroi ama puraktana apaba wakhalon khaktana amaga punsin na haibadudi oithokloi list na yamlaba khulai fagat kre highway da sel khaiba nation ke ama fare Ngasi ayuk thawbal PS na konba arong tulan manaki iko pa talosin duna thamlamba yamlaba khuzu kulai sing police na fagat police ki paw matung ina ngasi fagalaba kulai sing adudi in-charge rifle ani MP5 submachine gun ama SLR ama .303 rifle ani magazine nipan smoke bomb ama galonya na tongan ba makhal gi ka payari ba nongmai maru chahum humputara ga mapani amarom the national highway 37 Imphal Sijal rambi da chen ba gari sing dagi namduna
ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕ ꯂꯥꯂꯣꯛꯂꯣꯞ Nscn ꯒꯤ ꯍꯛꯆꯤꯟꯕ ꯃꯤꯑꯣꯏ ꯑꯃ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯁꯤ ꯇꯃꯦꯡꯂꯣꯡꯒꯤ ꯀꯩꯃꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯨꯡꯊꯥꯎꯈꯣꯟ ꯄꯥꯟꯃꯩ 32 ꯀꯧꯏ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯥꯝꯂꯣꯡ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯗꯤ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯤꯡꯗ ꯀꯛꯄ ꯔꯤꯁꯤꯞ ꯃꯦꯃꯣ 18, ꯁꯤꯜ ꯌꯥꯎꯕ ꯇꯣꯀꯟ 8, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 2,200 ꯕꯥꯎꯐꯦꯡ ꯍꯦꯟꯁꯦꯠ ꯑꯃ ꯐꯥꯒꯠꯂꯦ꯫ ꯃꯔꯛ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯒꯁꯠ 1ꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯄꯤꯑꯦꯁꯅ ꯀꯣꯟꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ 72 ꯑꯃꯁꯨꯡ 73ꯒꯤ ꯃꯔꯛꯇꯒꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯣꯠꯁꯤꯜꯂꯝꯕ ꯈꯨꯠꯂꯥꯏ ꯈꯔ ꯐꯥꯒꯠꯈ꯭ꯔꯦ꯫ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 9mm ꯄꯤꯁꯇꯣꯜ ꯑꯃ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯌꯥ ꯃꯔꯨ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2, IED 6 ꯑꯃꯗꯤ ꯔꯦꯗꯤꯑꯣ ꯁꯦꯠ 6 ꯐꯥꯒꯠꯈ꯭ꯔꯦ꯫